ngasi akoina tawjariba press meet si maroina ngasi numit ini humni ki mamangda akoigi marup haijab tare Manipur University of Culture da tambiba duga ita akoigi exam thagiba logi da ngai mahero amaksu masagi akoina thiba khangjiba mioi ahum huji amadi thole amadi fange haibati permission akoi fangjare adubu ani amadi akoi huji thadorok thi haina akoida numai taba pen daba nunang mayam lei masiga mari lena ngasigi response akoi tawjagani maruina akoina thamjani masi huji huji Manipur sathari ba violence sahi ama he sahi hadala kadore masida tonga tonga mi mayam ama thiba khangdaba chingi area sida chakli lorakanda sina phangba huji phawada thawai yaudra hakchang du wabu phangmangam da mi mayam ama leini haidar missing report oin haidar adu masi mayam si leina ikham khungudana akoi SSC ki exam thabada yaudra chapina rupa akoi mayam akoi phaipuna maki marupama ajabata ni moina pajrabada akoi thoi poina makoi ahum gi manung da thoi poina hai bese akoi Manipur University of Culture gi akoi English department gi mahiroi mani ma 4th semester gi examination piramaga akoi thoi gi bata ngai ba aduna mahiroi mani hai ba chamchamba mahiroi civilian ama lan chappa sunataba nungoi bayra chappa sunataba chingda lan yaw ge era chappa sunataba adu chamchamba civilian ama akoi kuki jingna haijabata re ulai ba kuki jingna phajala kanda makoi bu karam film da thabiri ke haibadu akoi chapchana akoi khamangam de adu madu makoi nuai le wani habi thajaba ko de leiti maram di uju su akoi video amaka kana viral ko ibasna maram kanda makoi si karam film da leini hingibra sirabra haibadu su akoi chapchaba confirmation ba akoi khangmanati aduna masi umma tanja sida akoi na mahiroi amoina mahiroi community or muslim community ke koina haijani mase icham chamba civilian ama government sinba akoi ki recruitment amaka adugi mari leina ba thok khorma ma chatkibada nungai da thok thok pai basima juji akoi yam nungai jadi hai tare mahiroi amoina aduna hairiba jibawa thiba khangriba langna langjin khangriba mahiroi se mari ko noina ma ga hujik thiba khangriba mioi ani makoi ani se athuba matamda asoyangam yaudana tikta gaidana thadok piro aduga masi thadok na mohona rakpada mari leina ba security agency jing boragasu mari leina ba government authority boragasu DGP boragasu security advisor boragasu makoi mayam na masigi tamakta tawba yaba thabok thoram khudi ma pakhat piyo do makoi matuna soktana thadok piro ai basim tam kamlagi